ꯑꯩꯗꯣ ꯉꯁꯤ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯎ ꯊꯥꯕ ꯆꯠꯀꯗꯣꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯍꯥꯟ ꯗ꯭ꯔꯦꯁꯁꯦ ꯀꯩ ꯂꯝꯅꯣꯅ ꯍꯪꯕꯗꯣ ꯈꯨꯔꯥꯏ ꯂꯥꯏꯔꯦꯡꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅꯦꯕꯀꯣ ꯑꯗꯣ ꯃꯃꯜ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯣ ꯄ꯭ꯔꯥꯏꯁꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯇꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯃꯌꯥꯝꯗꯒꯤꯗꯤ ꯑꯗꯨꯝ ꯇꯥꯅꯗꯤ ꯄꯤꯔꯛꯑꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯅꯀꯣ ꯄ꯭ꯔꯥꯏꯁ ꯊꯨꯒꯥꯏꯕ ꯈꯣꯠꯄ ꯀꯥꯏꯅ ꯃꯣꯏꯒꯤ ꯌꯣꯟꯕꯁꯤꯡꯒꯤ ꯂꯩꯕꯅꯤꯅ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩ ꯎ ꯊꯥꯕ ꯆꯠꯂꯒꯦ ꯎ ꯊꯥꯕ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩꯅ ꯎꯁꯦ ꯑꯩꯅ ꯊꯥꯖꯔꯤꯕ ꯎꯁꯦ ꯃꯃꯥꯡꯗꯁꯨ ꯊꯥꯕꯗꯣ ꯐꯅꯌꯥꯝꯗꯤ ꯆꯥꯎꯔꯦꯕꯀꯣ ꯑꯗꯣ ꯃꯔꯛꯇ ꯁꯤꯖꯟꯕ ꯌꯥꯎꯋꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏ ꯃꯦꯟꯁꯤꯜꯂꯝꯗꯣꯏꯅꯦꯕ ꯆꯠꯈ꯭ꯔꯒ ꯑꯗꯨꯒ ꯊꯥꯖꯔꯤꯕ ꯎꯁꯦ ꯈꯣꯡꯒꯥꯃꯤꯌꯥ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯀꯔꯄꯨꯔ ꯍꯥꯏꯕ ꯑꯃꯒꯅꯦꯕꯀꯣ ꯁꯤ ꯈꯛꯇꯪ ꯑꯩꯅ ꯊꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯅꯤꯅ ꯁꯟ ꯂꯣꯏꯕ ꯃꯌꯥꯝ ꯂꯩꯅꯕꯅꯤꯅꯀꯣ ꯁꯟ ꯊꯥꯗꯣꯔꯛꯄꯗ ꯁꯟꯅ ꯆꯥꯗꯅꯕ ꯈꯟꯕꯅꯦꯕꯀꯣ ꯄꯥꯝꯕꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯩꯒꯤ ꯕꯔꯊꯗꯦ ꯈꯛꯇꯗ ꯊꯥꯏꯌꯦꯅ ꯈꯟꯅꯦꯕ ꯕꯔꯊꯗꯦꯗ ꯊꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯕꯔꯊꯗꯦꯁꯦ ꯖꯨꯟ ꯑꯣꯏꯕꯅꯤꯅ ꯖꯨꯟꯗ ꯊꯥꯔꯒꯗꯤ ꯅꯣꯡ ꯁꯨꯝ ꯆꯨꯕꯅꯤꯅ ꯑꯩꯅ ꯍꯤꯡꯒꯅꯦꯅ ꯁꯨꯝ ꯈꯟꯖꯕꯗꯣꯀꯣ ꯑꯗꯒꯤ ꯁꯟꯅꯁꯨ ꯆꯥꯗ꯭ꯔꯦ ꯅꯣꯡ ꯆꯨꯔꯗꯤ ꯎꯗꯣ ꯑꯃꯈꯛ ꯑꯅꯤꯈꯛ ꯊꯥꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯦꯌꯔ ꯂꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯀꯦꯌꯔ ꯂꯧꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯊꯥꯔꯒꯗꯤ ꯃꯊꯟꯇ ꯍꯤꯡꯖꯈꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯟꯅ ꯆꯥꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯅꯠꯇꯦ ꯂꯧ ꯃꯄꯥꯟꯗ ꯂꯧ ꯎꯅꯕꯅꯤꯅ ꯒꯥꯔꯤꯅ ꯍꯦꯛ ꯇꯛꯈꯥꯏꯈꯤꯕꯒꯨꯝꯕ ꯑꯗꯒꯤ ꯁꯟꯅ ꯅꯦꯠꯈꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯌꯨꯝ ꯇꯥꯁꯜꯂꯛꯄꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕꯗ ꯒꯥꯔꯤꯅ ꯁꯨꯝ ꯇꯧꯗ ꯌꯥꯗꯕ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯗꯨꯝꯕꯗ ꯁꯤꯈꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯟꯅ ꯌꯦꯡꯕꯤꯗꯗꯅ ꯁꯤꯈꯤꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣই ꯂꯣꯏꯅ ꯋꯥ ꯈꯥꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯍꯤꯡꯅꯕꯒꯤ ꯆꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯖꯟꯁꯦ ꯂꯧ ꯎꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣꯁꯦ ꯂꯧ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯗꯗꯤ ꯊꯥ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯊꯥ ꯐꯥꯎꯗꯗꯤ ꯁꯟꯗꯣ ꯊꯥꯗꯣꯛꯈꯤꯔꯣꯏꯕ ꯑꯗꯣ ꯁꯟꯗꯣ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯎꯁꯦ ꯐꯅꯌꯥꯝ ꯆꯥꯎꯔꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯅ ꯈꯛꯇꯪ ꯊꯥꯕꯁꯤꯅꯗꯤ ꯃꯌꯥꯝ ꯌꯥꯔꯣꯏꯗꯅꯀꯣ ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯍꯥꯏꯗꯤ ꯆꯦꯟꯖ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯁꯨꯝ ꯇꯥꯏꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯏꯁꯣꯔꯅ ꯅꯠꯇꯦꯕ ꯄꯨꯝꯅꯃꯛ ꯍꯣꯏ ꯏꯁꯣꯔꯒꯤꯁꯨ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯅꯣꯡ ꯆꯨꯔꯦ ꯏꯁꯣꯔ ꯇꯥꯏꯅꯩ ꯑꯗꯒꯤ ꯅꯨꯡꯁꯥ ꯁꯥꯔꯦ ꯏꯁꯣꯔꯗ ꯇꯥꯏꯅꯁꯟ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯈꯔꯗꯤ ꯁꯦꯝꯗꯣꯛꯁꯦꯕꯀꯣ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯕꯗꯁꯨ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅꯀꯣ ꯏꯁꯤꯡ ꯏꯆꯥꯎꯗꯨꯗ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄꯗꯒꯤ ꯍꯟꯗꯛ ꯆꯍꯤ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯎꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯆꯦꯟꯖꯁꯦ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯩꯅ ꯉꯝꯖꯕ ꯖꯒꯥꯈꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯊꯥꯕ ꯋꯥꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗ ꯑꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯊꯥꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯊꯥꯔꯁꯤꯔ
งั้นที่เสียมนุ่งไงเป็นละคิดที่มาตามวันนี้สิใครดีไอ้ที่พวกนุ่มพูดดีกันนู้นไอ้บ่สัตย์เดียวไอ้บ่ดูตาก็ฉันสิวันนี้เดย์เนี่ยบ่ปะดูก็วันนี้สิไอ้แกมขันลุดีมาหันไอ้สมุนกรีนเสียกี่การขันแล้วก็เสียกันเนี่ยบ่ดูก็งั้นสิกรีนเสียกันนุ่มอยู่ตาเลยละแม่ดูก็อุตส่าห์ทำสิ่งอันไพให้ที่อุตส่าห์กันแต่อันนี้ปั๊มบีสิทำสิ่งอันไพนะให้เลยละแม่ดูไอ้น่าเสียสิ่งอะไรบ่ดูไอ้สมุนยังกันดูก็ดีไอ้น่ะตัวตัวสิ่งอย่างสารอะไรนี่ให้ยังเสียกันเนี่ยขันเลยดูก็นั่งนุ่งไงงั้นสิไอ้ที่กรีนงักตัวช่วยเลยดูก็กรีนปั๊มบีสุ่มท่าเลยนะดูนี่ยังไงทั้งหมดท่าเพราะคุณลำปางลำพัดแล้วนี่แม่ลำปางต้องมุสลิมสิที่มาพัมเสียเขากี่คนกี่กันอยู่ในหาเราพัมเดียบบอกสิ่งที่จงใจดูบ้านเราไม่เป็นมาอันนี้อีกพัมเดียบเสียดายเนี่ยคนจะด้วยที่เขาทำได้นะปาลีปูริสิอันนั้นเสียดายอุทาบังเพรสไม่ได้เนี่ยชิจุมุ่งเงินจะนำมาตัวกันอยู่ชิมุ่งทางเราไม่เอาเลยมาพัฒนาอยู่ประธานวินาทีไทยในคือยังคงให้ชื่อวินาทีจะให้ชุ่มเล่สิเจคนจะต้องใช้ในจุดนี้เลยว่าถ้าไม่ใช่คนที่ฉันจะวิจารณ์ไม่ถึงตรงนี้ก็ทุกสิ่งที่ฉันได้ก็ต้องวันนี้ก็เป็นสิ่งที่ฉันได้สิ่งเล็กฉันจะสิ่งนี้ฉันดีวันนี้วิมาร์เก็ตชุดตัวเองสิเจแต่ตัวนั้นเนี่ยที่ใส่เนี่ยสิ่งที่เราพิมพ์เลยนะตัวฉันดีมากคือมันตัวเป็นแค่ทำแบบนี้แหละใส่ถุงตัวนี้เนี่ยฉันถามว่าทำตัวเองด้วยว่าSadece bile yapasam. Transparent olmuyor ama. Masayı ne yapalım? Hepin yedi bayrak atıyor. Onu dan kan. Kaya tuh kalau lagu lagu kan tinggal dulu. Ơi, tôi còn muốn đâu ơi.
Mai ông cơ. Riêng là cái đấy rồi. Dám này đi. Đi cái thảo này. Yamda cat for a Rotoromita, now Binatagi, Badi Gamadi Venena, is Alatavaki Toromana, and Focus Tech with Tazaru Donas, Yawa Panzeredo, now Binataki, in a Southern Park, Nayakaba, Sakana, remember the Sasanga, which is finally going. Now Binatagi, Badi Munsita, who have a little of the Yawa in the say, maybe I'm the pay. Now, si Liam gise ba to gusto yam na pamjabani. Ado ngasi tadi na yai paba hai to na hena Liam gise ba kawa. Isibun samba nasa kasuhin mas hingatana. Oizarake. Oiro le baki se ba ngam oiro. Oizarake. Ai na mamangda ai gi birthday da tha ba. Upambi sing university hauri se si pareng sida. Aduduga marakta sirakpa yang pasingdo. Ai di yumbam tholakpa gumba adu mom yaw ki ba mayam do marak mention doi ne ko si ni sing do adu du ka ji ko si am saw ra bane swai je kana khwai ti pik pa do oi re ba yam sa oi chaw bi yaw ri ba ko ado aso bu du sa dum ka do ji atai se kharo sla
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯊꯥꯕꯁꯤꯅꯗꯤ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝꯁꯨ ꯊꯥꯕꯤꯌꯨ ꯁ꯭ꯋꯥꯏ ꯄꯔꯤꯡꯁꯦ ꯑꯩꯅ ꯊꯥꯈꯤꯕꯗ ꯌꯥꯝꯅꯗꯤ ꯊꯥꯈꯤꯕꯀꯣ ꯁꯣꯝ ꯁꯥꯏꯗꯁꯨ ꯊꯥꯏ ꯁꯣꯝꯁꯨ ꯊꯥꯏ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯑꯩꯅ ꯊꯥꯕ ꯈꯪꯕ ꯑꯃꯁꯨ ꯂꯩꯕ ꯁꯤꯁꯨ ꯑꯣꯏꯔꯝꯅꯤꯅ ꯆꯤꯡꯅꯩꯕꯀꯣ ꯃꯔꯤ ꯊꯥꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯁꯤ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯅ ꯗꯥꯏꯔꯦꯛ ꯃꯥꯅꯦ ꯍꯥꯏꯔꯛꯑꯦꯕ ꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯦ ꯃꯥꯏꯁꯦ ꯎ ꯇꯥꯛꯅꯤꯡꯕꯩ ꯅꯠꯇꯦꯀꯣ 우름 ꯊꯤꯔꯛꯄꯅꯤ ꯎ ꯇꯥꯛꯅꯤꯡꯕꯒꯤ ꯂꯣꯏꯅꯅ ꯁꯤ ꯅꯨꯡꯉꯥꯏꯔꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯂꯧ ꯀꯨꯝꯃꯅꯤ ꯑꯗꯩꯗꯤ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯕ ꯃꯇꯝꯗ ꯑꯃ ꯆꯥ ꯌꯥꯔꯦ ꯆꯥ ꯌꯥꯔꯦ ꯍꯥꯞꯆꯜꯂꯣ ꯑꯗꯨꯅꯦ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯇ꯭ꯔꯤ ꯌꯥꯅꯕ ꯉꯁꯤꯒꯤꯗꯤ ꯃꯐꯝꯁꯦ ꯃꯐꯝ ꯃꯉꯥꯔ ꯊꯥꯔꯦ ꯑꯗꯣ ꯎ ꯊꯥꯕꯒꯤ ꯊꯧꯔꯝꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯅꯤ ꯋꯥꯃꯤꯟꯅꯔꯨꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯨꯔꯅꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯑꯗꯨꯗꯤ ኬክሲዲ ሳነት ፒፕል ቴንክ ዩ ማያም ኬክ ካሰ 마야옹 아이기세 사히세 호지간이 안 로네이바 사히세 까이기로 한게 로닝이세 사히기 원인데 사히 숨로 로선인데 사히세 하이도가디 샴전 먹어 야부잘라바 하이도닝들이 마야 아도 아이기도 있는데 하이독사라게 아도 아이기 사히세 마야 꾼네 디미네지 바 마야옹가 하이다게 봐 아니 마리 따로 니파 따라 라이턴 까무리 까투 라이파 군이토이 군마리 군따루 군이판 군자 성야이고 군차이토이 군차마리 군차루 군차이판 니포 요 맞아. Tambah? Hah? Ya udah deh. Nah, ini sih banyak panggil berisi sih Mama. 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 Madegi, mai cái cục sân ở cái nuôi cái đâu? Nó cái nhỏ nó nghe nè. Anh không thấy được. Đây bây giờ nó cái mà sao nó không cần điều photo cái này đâu à? À đúng rồi. Cái cà phê thì dùng. Cái cà phê rồi chị. Mai cái này. Mai cái này vì sao bây giờ mấy camera mình đi vậy này? Mai cái này. Pero không biết làm gì mà. Sao ngô? ला अभी हाँ हुआ लेपो फोटो का बगे लेपो सीधा फोटो का बगे शरीर को मार के मरी खाने साथ बैठे मम्मा नहीं अच्छे हो गया हां sang hao bro hao cái này hao hao hello không biết gì
꽃 수면은 서리 자대. 야대 들려오리. 딱 독이 안 해봐. 난 죽할래 딱 독하니. 기꺼이 나. 뭐 이거 재미있어. 아니 근데 기랑 투어가 너무 하이라서. Mayang puso tharwe aduga huju mayang saksari bobo aduina kedore atutuk ka ngasigi olagi video ase matang ase lo senjaragi mayang bye bye